ꯑꯩꯒꯤ ꯅꯥꯔꯤꯕꯁꯤ ꯑꯉꯥꯡꯈꯥꯎ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯥꯔꯠ ꯄꯦꯁꯦꯟꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯊꯥꯏꯔꯣꯏꯗ ꯑꯣꯏꯌꯦ ꯁꯥꯏꯅꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯅꯥꯇꯣꯟꯗꯁꯨ ꯑꯅꯥꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯤꯠ ꯑꯣꯏꯌꯦ ꯆꯠꯄꯁꯨ ꯌꯥꯗꯦ ꯈꯣꯡꯗꯁꯨ ꯆꯠꯄ ꯉꯝꯗꯦ ꯌꯥꯝ ꯍꯥꯏꯅꯉꯥꯏꯁꯨ ꯍꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯒꯤ ꯏꯇꯨꯡꯗ ꯄꯣꯠ ꯑꯆꯧꯕ ꯑꯃ ꯄꯨꯔꯒꯀꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯅꯝꯔꯒ ꯅꯨꯡꯉꯥꯏꯅ ꯆꯠꯄꯒꯨꯝꯅ ꯂꯩꯌꯦ ꯃꯦꯗꯥꯝꯅ ꯅꯥꯔꯝꯃꯤꯁꯦ ꯃꯈꯜ ꯃꯔꯤ ꯃꯉꯥ ꯁꯨꯏ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣꯀꯣ ꯃꯔꯤ ꯃꯉꯥꯁꯨ ꯅꯠꯇꯦ ꯇꯔꯨꯛ ꯇꯔꯦꯠꯅꯦ ngasi akoina phyto science manipurgi teamna sinjaba haitare akoigi patient naba farak padagi ngasi najaba phangjaba haitare office da lengpuda adu ahaba maktada aigi ming arun kawi laifam sinjamai deini adu ngasi patient ji unaduriba akoi madam ji akoina magi ming laifam aduga khangminasi aduga mana naramba masana haihalaga kamaina farakpa adagi narakpagi wari do mongoni taminasi aduna ahamada madam gi ming laifam amda hebi ꯑꯩꯒꯤ ꯃꯤꯡꯗꯤ ꯇ꯭ꯔꯦꯁꯤ ꯍꯦꯂꯝ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯃꯣꯔꯦ ꯍꯧꯔꯦꯟ ꯍꯥꯏꯕꯗꯤꯅꯦ ꯃꯣꯔꯦꯗꯒꯤꯅꯦꯀꯣ ꯑꯗꯣ ꯃꯦꯗꯥꯝꯅ ꯅꯥꯔꯛꯄꯁꯤ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯛꯄꯅꯣ ꯑꯩꯒꯤ ꯅꯥꯔꯛꯄꯁꯤ ꯑꯉꯥꯡꯈꯥꯎ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯥꯔꯠ ꯄꯦꯁꯦꯟꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ ꯅꯠꯇꯦ ꯊꯥꯏꯔꯣꯏꯗ ꯑꯣꯏꯌꯦ ꯁꯥꯏꯅꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯅꯥꯇꯣꯟꯗꯁꯨ ꯑꯅꯥꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯤꯠ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯃꯣꯔꯦ ꯌꯧꯕꯗ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯅꯉꯥꯏ ꯈꯖꯤꯛꯇꯪ ꯋꯥꯠꯄꯅꯤ ꯑꯗꯨꯗ ꯗꯣꯛꯇꯔꯗ ꯆꯠꯂꯦ ꯑꯗꯨꯝ ꯀꯨꯏꯅ ꯌꯦꯡꯉꯦ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎ ꯐꯗꯦꯀꯣ ꯑꯩ ꯀꯟꯅ ꯅꯥꯕ ꯃꯇꯝꯗ ꯁꯤꯗ ꯂꯥꯛꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯂꯒ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯑꯗꯨꯗ ꯁꯤ operation ꯇꯧꯅꯉꯥꯏ ꯂꯥꯛꯂꯒ ꯁꯤ crystal ꯁꯤ ꯑꯁꯤ ꯎꯕꯗꯀꯣ ꯁꯤ ꯆꯥꯏꯌꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯦ ꯗꯦꯠ 1ꯗ ꯑꯣꯔꯗꯔ ꯇꯧꯋꯦ ꯗꯦꯠ 2ꯗ 2ꯗꯒꯤ ꯆꯥꯕ ꯍꯧꯔꯦ 2ꯗꯒꯤ ꯆꯥꯕ ꯍꯧꯔꯒ ꯗꯦꯠ 3 ꯗꯦꯠ 4 ꯗꯦꯠ 5ꯗ ꯑꯩꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯐꯖꯅ ꯂꯩꯔꯦ ꯐꯖꯅ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯆꯥꯔꯒ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟꯁꯨ ꯇꯧꯋꯦꯀꯣ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯍꯤꯗꯥꯛꯇꯤ ꯑꯇꯩ ꯆꯥꯗ꯭ꯔꯦ ꯁꯤꯈꯛꯇ ꯆꯥꯏ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯇꯣꯏꯂꯦꯠꯒꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯆꯥꯔꯒ ꯊꯥ ꯑꯃ ꯊꯨꯡꯕ ꯀꯥꯟꯗ ꯗꯣꯛꯇꯔꯗ ꯆꯦꯛ ꯇꯧꯍꯜꯂꯒ ꯑꯩꯒꯤ ꯑꯉꯥꯡꯈꯥꯎꯒꯤꯗ ꯅꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯐꯖꯅ ꯁꯤꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯗꯣꯛꯇꯔꯅ ꯀꯟꯐꯥꯔꯝ ꯐꯖꯅ ꯇꯧꯕꯤꯌꯦꯀꯣ ꯇꯧꯕꯤꯔꯒ ꯑꯗꯨꯗꯒꯤ ꯑꯩ ꯍꯜꯂꯦ ꯑꯗꯨꯒ ꯅꯥꯔꯦ ꯈꯪꯉꯛꯄꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯅꯥꯕ ꯑꯣꯏꯔꯦ ꯑꯩ ꯑꯉꯥꯡꯈꯥꯎꯗꯤ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯨꯏꯕꯗꯤ ꯆꯍꯤ 4-5 ꯁꯨꯔꯅꯤ ꯑꯗꯨꯃꯥꯏꯅ ꯅꯥꯔꯛꯄꯅꯦꯕ ꯅꯥꯔꯛꯄꯅꯦ ꯗꯣꯛꯇꯔ ꯌꯦꯡꯉꯒ ꯁꯨꯝ ꯂꯥꯛꯄ ꯍꯜꯂꯛꯇꯕꯀꯣ ꯗꯣꯛꯇꯔꯅꯁꯨ ꯁꯤꯗꯤ ꯀꯦꯟꯁꯔ ꯆꯥꯟꯁꯦꯁ ꯌꯥꯝ ꯂꯩ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯔꯠ ꯀꯦꯁ ꯑꯣꯏꯕꯁꯤꯗꯤ ꯑꯩ ꯆꯍꯤ 10 ꯍꯦꯟꯈ꯭ꯔꯕꯅꯤ ꯍꯥꯔꯠ ꯀꯦꯁ ꯑꯣꯏꯕꯁꯨ ꯆꯍꯤꯗꯁꯨ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯏ ꯑꯗꯨ ꯐꯕꯒꯨꯝꯅ ꯂꯩ ꯑꯃꯨꯛꯀ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯩ ꯀꯤꯕꯗ ꯀꯩꯅꯣ ꯁꯥꯎꯕꯗꯁꯨ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯔꯁꯨ ꯀꯣ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯝ ꯃꯦꯆꯤꯟ ꯇꯧꯔꯒ ꯌꯥꯝ ꯅꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯤꯗꯥꯛꯁꯦ ꯊꯥ ꯀꯌꯥ ꯃꯄꯨꯡ ꯐꯥꯅ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯦ ꯁꯤꯗꯤ ꯃꯦ ꯗꯦꯠ 2ꯗꯒꯤ ꯆꯥꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯒꯁ ꯗꯦꯠ 2ꯗ ꯊꯥ 3 ꯁꯨꯔꯅꯤ ꯀꯣꯔꯁ ꯂꯣꯏꯔꯅꯤ ꯍꯧꯖꯤꯛ ꯆꯥꯔꯤꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯊꯥ 3 ꯃꯄꯨꯡ ꯐꯥꯔꯛꯀꯗꯣꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤ ꯆꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯅꯥꯔꯛꯄꯗꯨꯗ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯗꯨ ꯈꯤꯇꯪ ꯂꯤꯕꯤꯌꯨ ꯑꯩꯗꯤ ꯍꯥꯟꯅꯗꯤꯀꯣ ꯑꯩ ꯏꯁꯥꯁꯤꯗ ꯄꯣꯠ ꯂꯨꯝꯅ ꯄꯨꯕꯒꯨꯝꯅꯀꯣ ꯌꯥꯝ ꯅꯥꯕꯅꯦ ꯑꯩꯒꯤ ꯏꯁꯥꯁꯨ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯌꯦꯀꯣ ꯑꯩ ꯀꯩꯅꯣ ꯑꯅꯥꯕꯁꯤ ꯆꯠꯄꯁꯨ ꯌꯥꯗꯦ ꯈꯣꯡꯗꯁꯨ ꯆꯠꯄ ꯉꯝꯗꯦ ꯌꯥꯝ ꯍꯥꯏꯅꯉꯥꯏꯁꯨ ꯍꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯒꯤ ꯏꯇꯨꯡꯗ ꯄꯣꯠ ꯑꯆꯧꯕ ꯑꯃ ꯄꯨꯔꯒꯀꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯅꯝꯔꯒ ꯅꯨꯡꯉꯥꯏꯅ ꯆꯠꯄꯒꯨꯝꯅ ꯂꯩꯌꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯔꯛꯄ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯃꯦꯗꯥꯝꯅ ꯍꯤꯗꯥꯛ ꯊꯥꯕ ꯌꯥꯎꯔꯦꯀꯣ ꯄꯦꯁꯦꯟ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯗꯨꯝ ꯂꯥꯛꯄ ꯈꯔ ꯍꯧꯔꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯕ ꯍꯣꯏ
ꯃꯈꯣꯏꯁꯨ ꯐꯖꯅ improvement ꯂꯩ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯩꯗꯤꯀꯣ ꯁꯤ ꯍꯤꯗꯥꯛꯁꯤ ꯃꯤꯅ sida phaya sida phaya haibado kanana so ingonda haide aidi hana 2016 da aigi cousin amana chabado hepatitis da naraga sigi to ba amado mana charega ma phabado aina kaude ko aduga wakhanda thoklakte ai yam na ba kanda mi mana haibere ko si hairedi hairega aina kaino hidakdo maming khangning ba maming khangning maming do haibiri ko adu haibiri ga aina cda karam haina phabra ai sana khangeng ko hana ubani na ko mamang thengnagre yamna viswas to bani hazagre ko adugi aina phanna ngai phajana parthana tawrega isongonda phajana parthana tawrega ko si chabani charega aisu aigi nakan banina aigi anaba loina hujiksi nungai positive madam da narmise makhan mari manga swing asa hai ko mari manga su nate taruk taret ne taret leina mayam madam da leiramba anaba mayam ma hojiti tamna sum hidak sum sara ko dum kan hojiti tha hum mapung phar ka dore adwa fasana nungai gre hai tare adu ngasi di office da lak tu ngasi di hidak phawa masana loba lakpa adagi mayam kita tu su seba to ba adu gumba misa ma madam su oirak hai tare ne yare ko thank you thank you